ꯊꯥ 12 ꯒꯨꯝꯕ ꯃꯄꯨꯡ ꯐꯥꯖꯜꯂꯦ ꯃꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯁꯤꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯄꯨꯅ ꯂꯥꯟꯅ ꯆꯥꯟꯕꯤꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯏꯪꯊꯕ ꯇꯞꯊꯕ ꯄꯨꯔꯛꯇꯨꯅ ꯃꯅꯤꯄꯨꯔꯗ ꯄꯨꯔꯥ ꯁꯥꯟꯇꯤ ꯂꯩꯍꯟꯅꯅꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯃꯄꯨꯗ ꯑꯄꯤꯜ ꯇꯧꯔꯁꯤ Allahu Akbar Allahu Akbar Allahu Akbar Alhamdulillahi Rabbil Alamin Ar-Rahmanir Rahim Maliki Yawmiddin Iyyaka na'budu wa iyyaka nasta'in Ihdina as-siratal mustaqim Siratal ladzina an'amta 'alayhim ghayril maghdubi 'alayhim waladdallin والضحى والليل إذا سجى ما ودعك ربك وما قلى وللآخرة خير لك من الأولى ولسوف يعطيك ربك فترضى ألم يجدك يتيما فآوى ووجدك ضالا يكذبك بعد بالدين أليس الله بأحكم الحاكمين الله أكبر 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 لا إله إلا هو الرحمن الرحيم اللهم صل على بين يدي الساعة من يطع الله ورسوله فقد رشد ومن يعصهما فإنه لا يضر إلا نفسه ولا يضر الله شيئا أعوذ بالله من الشيطان الرجيم إن الله وملائكته يصلون على النبي يا أيها الذين آمنوا صلوا عليه وسلموا تسليما اللهم صل على محمد عبدك ورسولك وصل على المؤمنين والمؤمنات والمسلمين والمسلمات وبارك على محمد وأزواجه وذريته قال النبي صلى الله عليه وسلم أرحم أمتي بأمتي أبو بكر رضي الله عنه وأشد في أمر الله عمر رضي الله عنه وأصدق حياء عثمان رضي الله عنه Idul Fitr Islam Dharma Chatpa Muslim Sinawsing Manipura Laiba Prata Pudimaki Yamna Nungaiba Numit Haiba Tare Aduna Shugumba Yamna Nungairaba Idul Fitr Gi Maruiba Islam Dharma Chatpa Sinawsing Nungairaba Numit Ashira Aishu Matang Mapuna San Vidna Haiba Tare Yaujaba Kumse Why the Gi Assalamualaikum. Agar kita baru ini ada nama Jazra Singh yang atau bagi orang sendiri. Abu aja ke awal majing ke masjid sendiri. Lakiba imai ke rasul mehrab ramda mutun tershen bina bersalam sendiri. Koi sinau kutin maksi. Yang nanung sina sana sina na. Koi lemina ba Manipur state da. Auki ba haiba tare
ꯊꯥ 12ꯒꯨꯝꯕ ꯃꯄꯨꯡ ꯐꯥꯖꯤꯜꯂꯛꯑꯦ ꯃꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯁꯤꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯄꯨꯅ ꯂꯥꯟꯅ ꯆꯥꯟꯕꯤꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯏꯪꯊꯕ ꯇꯞꯊꯕ ꯄꯨꯔꯛꯇꯨꯅ ꯃꯅꯤꯄꯨꯔꯗ ꯄꯨꯔꯥ ꯁꯥꯟꯇꯤ ꯂꯩꯍꯟꯅꯅꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯃꯄꯨꯗ ꯑꯄꯤꯜ ꯇꯧꯔꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯚꯥꯔꯠꯇ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯅ ꯑꯄꯥꯝꯕ ꯙꯔꯃ ꯆꯠꯆꯕ ꯃꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯕꯦꯚꯥꯔ ꯇꯧꯒꯗꯕꯅꯤ ꯔꯦꯁꯄꯦꯛ ꯇꯧꯒꯗꯕꯅꯤ ꯑꯃꯅ ꯑꯃꯕꯨ ꯍꯟꯅ ꯃꯥꯗꯤ ꯑꯗꯨꯒꯤ ꯙꯔꯃ ꯆꯠꯄꯅꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯏꯃꯥꯇꯅ ꯄꯣꯛꯄ ꯏꯄꯥꯇꯅ ꯄꯣꯛꯄ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯃꯅꯤꯄꯨꯔꯗ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯗ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯔꯩꯕ ꯂꯩꯇꯕ ꯁꯦꯠꯅ ꯈꯥꯏꯅꯗꯅ ꯑꯩꯈꯣꯏ ꯆꯥꯃꯤꯟꯅꯗꯅ ꯃꯇꯝ ꯈꯔ ꯗꯨꯅꯤꯌꯥꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯤꯗꯩꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯋꯥꯈꯜꯁꯤꯅ ꯃꯥꯡꯑꯣꯏꯅꯔꯒ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯃꯄꯨꯅꯁꯨ ꯁꯤꯟꯕꯤꯕ ꯑꯣꯏꯔꯁꯅꯨ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯌꯥꯝꯅ ꯁꯥꯟꯇꯤ ꯑꯣꯏꯕ ꯃꯅꯤꯄꯨꯔ ꯑꯃ ꯄꯨꯔꯛꯇꯨꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯅꯨꯡꯉꯥꯏꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯑꯩ ꯉꯁꯤ ꯁꯨꯝꯕ ꯅꯨꯡꯉꯥꯏꯔꯕ ꯏꯗꯨꯜ ꯐꯤꯇꯔꯒꯤ ꯅꯨꯃꯤꯠꯁꯤꯗꯩꯗ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯄ꯭ꯔꯖꯥ ꯁꯦꯛꯁꯟ ꯈꯨꯗꯤꯡꯃꯛꯇꯁꯨ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯃꯤꯟꯅꯅꯕ ꯑꯩꯈꯣꯏ ꯃꯄꯨꯗ ꯊꯧꯅꯤꯖꯔꯁꯤ ꯍꯥꯏꯕ ꯑꯩ ꯋꯥꯐꯝ ꯈꯔꯁꯤ ꯊꯝꯖꯔꯤ